ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯀꯣ ꯔꯤꯡ ꯔꯣꯗꯁꯦ ꯃꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯃꯌꯥꯝ ꯁꯤ ꯈꯛꯇ ꯅꯠꯇꯦ ꯃꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯍꯥꯏꯔꯒꯦꯀꯣ ꯃꯣꯏꯒꯤꯁꯤꯅ ꯇꯣꯉꯥꯟꯕ ꯀꯦꯁ ꯑꯃ ꯁꯥꯏꯗꯂꯥꯏꯟ ꯇꯧꯔ ꯊꯝꯃꯁꯦꯀꯣ ꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯅꯤ ꯂꯩꯔꯤꯁꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯃꯤꯅꯤꯁꯇꯔꯒ ꯐꯝꯃꯤꯟꯅꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯖꯁꯥꯃꯤ ꯂꯝꯕꯤꯒꯁꯦ ꯉꯁꯥꯏꯒꯤ ꯑꯣꯄꯔꯦꯁꯅꯦꯜ ꯑꯣꯏꯍꯟꯕꯒꯤ ꯃꯊꯧ ꯌꯥꯝ ꯇꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯣꯠ ꯆꯠꯄꯁꯦ ꯑꯃꯔꯣꯝꯗ ꯒꯨꯗ ꯋꯤꯜꯗ ꯑꯃꯨꯛ ꯌꯦꯡꯁꯦꯕꯀꯣ ꯑꯃꯨꯛ ꯐꯠꯇꯕꯗꯨꯁꯨ ꯑꯃꯨꯛ ꯄꯨꯊꯁꯦꯕ ꯑꯗꯨꯒ ꯒꯨꯗ ꯋꯤꯜꯗ ꯌꯦꯡ ꯇꯥꯔꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯄꯣꯠ ꯆꯠꯄꯁꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤꯅ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯔꯤꯕ ꯂꯝꯕꯤꯁꯦ ꯁꯤ ꯂꯝꯕꯤꯁꯤ ꯑꯩꯈꯣꯏꯒꯤ ꯖꯧꯖꯥꯡꯇꯦꯛꯀꯤ ꯃꯊꯛ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯋꯥꯏꯗꯩ ꯐꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯆꯜꯂꯒ ꯐꯥꯎꯔꯀꯥꯟꯗ ꯀꯩꯅꯣꯗ ꯀꯨꯝꯈꯤꯗꯣꯏꯅꯦ ꯆꯨꯔꯆꯥꯟꯄꯨꯔ ꯀꯩꯅꯣ ꯀꯨꯝꯈꯤꯗꯣꯏꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯈꯟꯕꯗ ꯁꯨꯝ ꯀꯩꯅꯣꯒꯤ ꯀꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯎꯆꯣꯡ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯊꯛ ꯑꯗꯥꯏꯗ ꯐꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯉꯁꯥꯏꯒꯤ ꯍꯥꯎꯆꯣꯡ ꯁꯕ ꯗꯤꯕꯤꯖꯟ ꯌꯧ ꯇꯥꯔꯗꯤ ꯀꯩꯅꯣ ꯌꯧꯔꯦꯕ ꯁꯤꯡꯗꯥ ꯃꯈꯣꯡ ꯌꯧꯗꯣꯔꯦꯕ ꯀꯩꯅꯣ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯣꯡ ꯍꯥꯏꯅ ꯈꯨꯟ ꯑꯃ ꯂꯩꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯂꯧꯕ ꯌꯥꯡꯉꯪ ꯂꯩꯕ ꯆꯠꯄ ꯈꯨꯟ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯅꯣꯅꯦꯒꯤ ꯊꯣꯡ ꯑꯋꯥꯡꯕꯁꯦ ꯁꯤ ꯃꯈꯣꯡꯗꯒꯤ ꯆꯪꯉꯒ ꯃꯁꯤꯒꯤ ꯈꯨꯟꯁꯦ ꯀꯩꯅꯣꯗꯒꯤ ꯀꯥ ꯌꯥꯏꯑꯕ ꯑꯃꯨꯛ ꯁꯤꯒꯤ ꯁꯤꯡꯗꯥ ꯃꯅꯤꯡꯗꯒꯤ ꯀꯥꯈꯠꯂꯗꯤ ꯄꯨꯡ ꯑꯃꯃꯨꯛ ꯆꯪꯉꯦꯕ ꯁꯣꯝꯗꯒꯤ ꯆꯠꯂ ꯄꯨꯡ 4.5 ꯆꯪꯕ ꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕꯀꯣ ꯁꯔꯀꯥꯔꯒꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯄ꯭ꯂꯥꯅꯤꯡ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯁꯔꯀꯥꯔꯅ ꯄ꯭ꯂꯥꯟ ꯇꯧꯕꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏꯐ ꯂꯥꯏꯟꯁꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯁꯤꯅꯦꯅ ꯈꯛꯇꯪ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯅꯤꯁꯤ ꯐꯣꯀꯁ ꯇꯧꯃꯟꯗꯅ ꯄ꯭ꯔꯖꯥꯁꯦ ꯈꯣꯏꯗꯧ ꯊꯤꯜꯂꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯨ ꯁꯣꯔꯠ ꯗꯤꯁꯇꯦꯟꯁ ꯔꯣꯗ ꯑꯃꯗꯤ ꯁꯦꯝꯕ ꯃꯊꯧ ꯇꯥꯏꯌꯦꯅ ꯈꯜꯂꯒꯗꯤ ꯑꯗꯨꯒꯤ ꯋꯥꯈꯟꯗꯨ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯒꯨꯗ ꯋꯤꯜꯗ ꯌꯦꯡꯉꯒꯗꯤ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯩꯒꯨꯝꯕ ꯑꯣꯄꯔꯦꯁꯅꯦꯜ ꯑꯣꯏꯍꯜꯂꯕ ꯐꯖꯅ ꯇꯧ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗꯒꯤ ꯂꯥꯛꯑꯒ ꯏꯝꯐꯥꯜ ꯐꯥꯎꯔꯒ ꯃꯣꯏꯔꯥꯡ ꯆꯠꯂꯒ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯄꯗꯩꯗꯤ ꯑꯁꯤ ꯂꯝꯕꯤꯁꯤꯅ ꯑꯣꯄꯔꯦꯁꯅꯦꯜ ꯑꯣꯏꯔꯗꯤ ꯃꯣꯏꯗꯗꯤ ꯌꯥꯝ ꯁꯣꯔꯠ ꯗꯤꯁꯇꯦꯟꯁ ꯑꯃꯗꯤ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯂꯥꯟ ꯃꯅꯨꯡꯗ ꯇꯧꯔꯛꯄꯒꯤ ꯍꯥꯏꯇꯥꯔꯗꯤ ꯌꯥꯝ ꯐꯖꯗꯕ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯗ ꯇꯥꯕ ꯑꯗ ꯉꯁꯥꯏꯒꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯌꯦꯡꯀꯥꯟꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯃꯁꯤꯒꯤꯁꯦ ꯁꯦꯝꯕ ꯅꯠꯇ꯭ꯔꯒ ꯊꯨꯒꯥꯏꯕ ꯅꯠꯇ꯭ꯔꯒ ꯊꯨꯒꯥꯏꯗꯕ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯊꯣꯡꯒꯤ ꯋꯥꯍꯧꯗꯨꯁꯨꯅꯤꯀꯣ ꯁꯨꯒꯅꯨꯗ ꯁꯥꯔꯤꯕ ꯊꯣꯡ ꯑꯃ ꯁꯥꯔꯤꯁꯦ ꯁꯤꯒꯤ ꯋꯥꯍꯧꯗꯨꯁꯨꯅꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯊꯣꯡꯁꯤ ꯀꯅꯥꯅ ꯐꯥꯏꯅꯥꯟꯁ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯈꯪꯉꯦꯕ ꯍꯥꯏꯈꯤꯕ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ FIR ꯑꯝꯇ ꯂꯩꯇꯦ DC ꯆꯠꯂꯒ ꯌꯦꯡꯁꯜꯂꯨꯕꯒꯤ ꯄꯣꯠꯇꯤ ꯂꯩ ꯀꯌꯥꯃꯨꯛ ꯗꯤꯕꯦꯂꯞ ꯇꯧꯔꯖꯥꯠꯅꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯗꯨ ꯊꯨꯒꯥꯏꯕ ꯂꯩꯇꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯤꯁꯨ ꯉꯁꯥꯏꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯀ꯭ꯂꯤꯌꯔꯦꯟꯁ ꯑꯗꯨ ꯑꯗꯥ ꯍꯥꯏ ꯃꯌꯥꯝꯁꯦ ꯂꯣꯏ ꯗꯔꯀꯥꯔ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯆꯤꯡꯅꯕꯗꯗꯤ ꯖꯒꯥ ꯈꯔꯗꯤ ꯈꯨꯟ ꯐꯥꯎꯕ ꯌꯥꯎꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗꯀꯣ ꯊꯦꯡꯉ ꯆꯠꯈꯤꯕ ꯑꯗꯨ ꯖꯒꯥꯁꯤꯡꯗꯨꯗꯤ PMGSYꯒꯤ ꯀꯩꯅꯣꯗꯕꯨ ꯌꯥꯎꯔꯝꯃꯅꯦꯕ ꯉꯁꯥꯏꯒꯤ ꯁꯣꯏ ꯌꯥꯎꯔꯝꯒꯅꯦꯕ ꯉꯁꯥꯏꯒꯤ ꯁꯔꯨꯛ ꯄꯥꯔꯠ ꯑꯃ ꯁꯣꯏ ꯌꯥꯎꯔꯝꯒꯅꯦꯕ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯤ PMGSYꯒꯤ ꯄꯥꯔꯠꯇ ꯌꯥꯎꯈꯤ ꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯀ꯭ꯂꯤꯌꯔꯦꯟꯁ ꯑꯗꯨ ꯑꯗꯥꯒꯤ ꯊꯣꯏꯗꯣꯛꯄ ꯌꯥꯝ ꯀꯩꯅꯣ ꯂꯩꯇ꯭ꯔꯦꯕ ꯀꯩꯅꯣꯗꯤ ꯃꯥꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯒ꯭ꯔꯥꯃꯤꯟ ꯁꯔꯛ ꯌꯣꯖꯅꯥ ꯍꯥꯏꯁꯤꯗꯤ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯈꯨꯡꯒꯪ ꯑꯃꯁꯦ ꯕꯥꯏ ꯍꯨꯛ ꯑꯣꯔ ꯀ꯭ꯔꯨꯛ ꯑꯦꯅꯤ ꯍꯥꯎ ꯀꯅꯦꯛ ꯇꯧꯍꯜꯂꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨ DPR ꯊꯥꯔꯒ ꯇꯧꯕꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯥꯏꯕꯤꯔꯤꯕ ꯀ꯭ꯔꯣꯔꯒꯤ ꯀꯩꯅꯣ ꯏꯟꯚꯦꯁꯃꯦꯟꯁꯤꯗ ꯗ꯭ꯔꯒꯀꯤ ꯑꯗꯒꯤ ꯑꯇꯩꯒꯤ ꯁꯔꯨꯛꯇꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯃꯨꯛ ꯈꯨꯟ ꯊꯦꯡꯕ ꯖꯒꯥꯁꯤꯡꯗꯨꯗꯤ ꯁꯣꯏꯗꯅꯃꯛꯀꯤ PMGSYꯒꯤ ꯄꯩꯁꯥ ꯈꯔ ꯁꯣꯏ ꯌꯥꯎꯔꯝꯒꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤꯁꯦ ꯁꯔꯀꯥꯔ ꯑꯩꯅ ꯁꯨم ꯈꯟꯕꯗꯀꯣ ꯁꯔꯀꯥꯔꯅ ꯃꯁꯤ ꯂꯥꯟꯁꯦ ꯍꯣꯏ ꯉꯁꯥꯏ ꯁꯣꯝ ꯅꯥꯀꯟ ꯁꯥꯔꯅ ꯑꯣꯖꯥꯅ ꯍꯥꯏꯕꯤ ꯑꯗꯨꯃꯥꯏꯅ ꯑꯈꯪꯕ MLA ꯈꯔ ꯀꯣ ꯃꯣꯏꯗꯗꯤ ꯅꯣꯂꯦꯖ ꯂꯩꯔꯒ ꯃꯁꯤ ꯇꯧꯔꯛꯑꯗꯤ ꯁꯣꯏꯅ ꯇꯧꯔꯛꯀꯅꯤꯁꯦꯗꯤ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯌꯥꯝꯗꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯍꯥꯏꯕꯤ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯈꯛꯀꯤ ꯄ꯭ꯔꯣꯁꯄꯦꯛꯇꯤቭꯇ ꯌꯦꯡ ꯇꯥꯔꯗꯤ ꯐꯔꯦꯅꯦ ꯁꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯐꯅꯕꯨ ꯐꯔꯦꯅꯦ ꯂꯝꯕꯤꯗꯣ ꯍꯥꯏꯗꯤ PMGSYꯒꯤ ꯄꯩꯁꯥ ꯈ꯭ꯋꯥꯏ ꯍꯨꯔꯥꯟꯕ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯦꯕ ꯊꯕꯛꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯈꯜꯂꯒ ꯃꯩꯇꯩꯁꯤꯡꯅ ꯌꯥꯝ ꯐꯩ ꯍꯥꯏꯅꯦꯕ ꯍꯦꯜꯞ ꯇꯧꯔꯤꯅꯦ ꯑꯗꯨ ꯃꯤꯇꯔ 15 ꯀꯛꯀꯗꯕ ꯍꯥꯏꯗꯤ ꯀꯣꯠꯀꯗꯕ ꯂꯝꯕꯤꯗꯣ 30 ꯃꯤꯇꯔ ꯀꯣꯠꯂꯦꯅ ꯏꯁꯟꯗꯣꯏꯅꯦ ꯑꯗꯨꯒ 15 ꯀꯣꯠꯂꯒ 15 ꯃꯤꯇꯔꯒꯤ ꯄꯩꯁꯥ ꯍꯨꯗꯣꯏꯅꯦꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛꯀ ꯉꯁꯥꯏꯒꯤ ꯐꯨꯠ 30 ꯄꯥꯛꯀꯗꯕ ꯂꯝꯕꯤꯗꯣ ꯐꯨꯠ 15ꯗꯪ ꯄꯥꯛꯑ ꯌꯥꯒꯗꯕꯗꯣ 15 ꯄꯥꯛꯀꯗꯕꯅꯦꯅ ꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ 15 ꯄꯥꯛꯄ ꯖꯒꯥꯗꯣ ꯑꯗꯨꯝ ꯂꯧꯗꯣꯏꯅꯦꯕ ꯂꯩꯗꯤ ꯍꯥꯏꯗꯤ ꯄꯣꯔꯁꯟꯗꯣ ꯁꯨꯡꯇꯧ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯄꯩꯁꯥ ꯂꯧꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛꯅꯦꯕ ꯍꯧꯖꯤꯛꯄꯨꯗꯤ ꯁꯦꯇꯦꯂꯥꯏꯠ ꯃꯦꯞꯄꯤꯡ ꯇꯧꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯇꯧꯔꯦꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯁꯔꯀꯥꯔꯅ ꯊꯕꯛ ꯂꯧꯈꯠꯀꯦ ꯅꯠꯇ꯭ꯔꯒ ꯂꯧꯈꯠꯍꯟꯁꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯄꯔ ꯁꯔꯚꯦ ꯑꯃ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤꯀꯣ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯒꯤ ꯃꯔꯛꯇ ꯏꯟꯇꯔꯀꯅꯦꯛꯇꯦꯠ ꯚꯤꯂꯦꯖꯦꯁ ꯀꯌꯥꯅꯣ ꯁꯤꯒꯤ ꯃꯔꯛꯇ PMGSYꯒꯤ ꯑꯣꯏꯅ ꯊꯕꯛ ꯀꯌꯥ ꯁꯨꯈ꯭ꯔꯦ ꯑꯗꯨꯒ ꯗꯤꯁꯇꯦꯟꯁꯅ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯀꯥꯏꯗꯒꯤ ꯀꯥꯏ ꯐꯥꯎꯅꯣ ꯋꯥꯔꯤꯕꯨꯀꯣ ꯑꯗꯨꯐꯥꯎꯗꯤ ꯑꯗꯨꯝ ꯁꯔꯀꯥꯔꯅ ꯊꯨꯒꯥꯏ ꯉꯝꯃꯣꯏꯕ ꯍꯥꯏꯗꯤ ꯊꯨꯒꯥꯏꯕ ꯁꯨꯡ ꯉꯝꯃꯔꯣꯏꯕ ꯍꯥꯏꯕꯗꯤ ꯏꯟꯇꯔꯀꯅꯦꯛꯇꯦꯠ ꯚꯤꯂꯦꯖꯦꯁꯁꯤꯡꯗꯣ ꯃꯥꯒꯤ ꯁꯨꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯔꯛꯇ ꯉꯁꯥꯏꯒꯤ ꯌꯥꯎꯈꯤꯗꯕꯁꯤꯡꯗꯨꯗ ꯑꯅꯧꯕ ꯂꯝꯕꯤ ꯁꯦꯝꯒꯠꯂꯛꯄꯗꯨꯗꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯀ꯭ꯂꯤꯌꯔꯦꯟꯁ ꯂꯧꯕ꯭ꯔꯥ ꯂꯧꯗꯕ꯭ꯔꯥ ꯀꯅꯥꯅ ꯁꯨꯏ ꯀꯔꯤ ꯁꯨꯔꯤꯅꯣ ꯍꯥꯏꯕꯗꯣ ꯇꯧꯔꯒ ꯕꯨꯛ ꯇꯧꯕ ꯌꯥꯕꯖꯥꯠꯅꯦꯕ ꯑꯗꯣ ꯃꯁꯤ ꯇꯧꯗꯣꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯚꯦꯂꯤꯗ ꯐꯝꯕ ꯑꯩꯈꯣꯏꯅ ꯇꯧ ꯌꯥꯔꯣꯏꯕ ꯈꯨꯟꯒꯤ ꯃꯣꯏ ꯑꯗꯨꯗ ꯈꯨꯟ ꯕꯥꯏꯄꯥꯁ ꯇꯧꯔꯤꯁꯤꯡꯗꯣ
adagi kanogi akhoi joint village forest management committee ga lebne JFMC in lei ko joint village forest management committee sigi moi gi chair toriba forest officer sing aduga khun gi si masi club ne ko JFMC ai je ko se akhoi cherau sing gi husik develop toriba tourist area ne tori se masi forest management committee ne thamai ban gi kambu duga club ne forest department ne representative yauna tawi ne sigi kamu ne yamna proactive oina akhoi si jaga da tong ning de na traga tawhal si haibagi clearance lobom changeba aduma yai aduna jana kamaina tawba ama option ama na kaino kana sarkar ni yam will leira kana mana ngasai hoi sarkar ji kamaina tawge da ko akhoi na mitai oibagi sum kukina lam tawkani haibagi pot leirami aduga lam su tawri haibaje akhoi evidence lei proof lei wane ba sarkar gi miyeng da mu yeng da di ko amom da ai haije sarkar support am tawwa din te adubu moi miyeng da yeng ande nong de lan ji lep tawne asset on sin lore da heng hairaga taw pasu sum yawe ba kandi ai masi example of roaming di palaro ge ba JFMC gi thabak taw gan sida sport ama develop taw matam da akhoi na hana thabak se develop taw thok loi kan da even lambi su bu da manipur di masi yam tawna yam tawrak po ne ba lambi ja na sudo ga ko na program habalaga akhoi na mana nang hana sudo ai program hapi ge du ga nang kana thika da no maming ama sambi taw ro adu maming da dum nang ai bil kai se taw ne ba se manipur sat ne ba si se ko si sat na bani na sa ye sarkar gi oina di madu to asset oina yeng ba su ya ba kandi nong malam jilo ek toini ado akhoi ring road mayam lei be je phai ado community contact ta phai ya taw dabu hai ba jaga sing du da aino si haija ba jaga ka da khun phawi karam khun no phawi se akhoi ngang se german road ti mayam loi hai ne khabar da sum yawi video viral adum moi taw dabu khun ka phau ge ai si di ngasi ba da kanam ta na putorok tri bra sarkar na su putorok ta bra wari bu ko ado akhoi na masi phan khangmam change saka khun ka phawi no adu gi jaga du da PMJSY we na thabak kya sugi kaya tender taw ga kya logre aduga lemori ba distance na kya no adugi distance da reserve forest area kya no adu matung ina book taw ya gadam ne ko sa akoina lan gi khakdang gi angle da yeng ta ga di madu yam ke ni akhoi gi ngasai gi sum tamono sai bi ba idea of manipur gi wakhan ji yeng kan de ko indigenous tribe leiram ta di adai da ai akhoi dum hai sine ba indigenous tribe sing je law na protect taw ngam ta da gi ne ba si problem mem thoi je indigenous tribe sing ngang ning musu yaw biya ba ko adu mem yan thalo re ne lambi ko tho re ne haining musu yaw biya ba adu pressure do ne hen man na sakar na ai ngasi ngang ro re ai example le bu ngasi keno gi mayum mai ma ku bo gi mayum thugai sini na ngan thado gi keno je kari hokip ro ma ge lam jada hokip se ko mai mayum thugai lam jada hokip mayum thugai sini adagi ngang su ibana ba wifi ma phone tawre bhai kamai kwai tawri ge ko le ge akhoi di som da yam ware ga nang di pesa am talam ma le ga ne ko TV de ya wi ga ne tok le ko adi manung da akhoi ge ai na ni di kem na te da sakar na step lo ba ha se material do thugai ru ba na ta ga madu gi keno du da tau gen hai kan da akhoi tawni akhoi ui khatang hai ba du na di keno public ki adu political yam oi re ba political hai ta ko adu na ta da akhoi survey tawre sidai si bau sida khun suklei si khun jing je PMJSY su gi bani adu arem ba lambi matat sing do moina samjan gi bani hai ro ba ko adu hai ba di environment clearance ki da ma kota khoi kano da green tribunal gi da khoi complaint gi re ga ina hai ga di adu gi ya ba le ba hojigi somna kanda tamone lo ge expert oin habi se ko adu so na tabi da khoi na blind su mai su ngang u si di na ta khoi na public da knowledge pi be se khoi na knowledge sam pi ta su moin tawrak dam ni na madui kana ba su lai taw su yawe aduna particularly masida interest leiba group ai ta CSO ai jira individual ai jira na ta village chief ai jira makhoi mayam na tawraga masi thabak sidi future asset oina sinna ge bu khanjara su sakari oinde ai wakhana soin khalam no male mase future asset oina sinna ba yara poni da gaine sum khalam no male ko gaine khoi je lambi je ring road se am daga oi ba aduga masi gi lambi se masi tawgi sa gi bagi mangja ba khadi khoi gi kano da valley adi city center da adu dikhai dum laini maram di business ki track se kamai tawge da akhoi ngasi manipur se IT de am chakole akhoi ano scientist akhoi angang sing na robotic engineering yam haire AI yam haire hai ta su bangalore yaw dana de akhoi thabak taw ngam moi ni ma sina moina landing IT hub oin legram ni akhoi delhi capital se yaw dan taw ngam moi kolkata yaw dana akhoi port ki port ko se pa ngam moi akhoi land port ya su ya dri ko amain taw dana sa ye capital le ne capital ne bo ko moina fanam na lambi sa su thong sa su chatok jin gi dingam gi bai taw da bu akhoi kano the economy da di moina bypass to song ngam moi si kitang variation kitang khak la kani hadu de hen ka su la oi ai sumain tham jage aduga akhoi gi si gi kano se discussion oi kari oi taw
กันนะสุก็มาใส่กี่แกนี่แองเกิลรูมไซต์ตะกี้สุก็ใส่กี่เซอร์วิสที่ตัวผมจังอยู่ก็ภาษาฮานาคุยนะสิบวันที่ PMJSY กี่ไปเกรดูไปเกรกันตัวก็สิประชาสุขสินะกอร์เมนต์กี่ได้ไกลทุกที่เนี่ยดูก็สมัยสำคัญมันนี่ดูได้ขนาดนักสเต็ปล็อกขึ้นไปดูกี่ไม่ยำตัวใหญ่วันเดียวก็ดูคุยนะตัวไอ้เนี่ยตัวสุอเมริกาตัวสุเวลี่นะตัวแต่ที่มันสิ effective เวอร์เลยมันที่ลานตัวรีบนี่นะก็มันสิ anti tribal เนี่ยนะตุ่มมีในยับไลน์เนี่ยแบรนด์ตกสันกินเนี่ยป่ะดูนะใส่กี่ indigenous villages สิ่งตัวดูขังตัวความสังกีนั่นก็ยูเซียมนะสุดีกันว่า revenue district กี่ลาริก็มันสุพงเรนนะดูไม่ยำดูยังไงก็ใส่กี่กันตัวผมสังกีดูตัวกันดาใส่กี่ green tribunal ตะกี้การเจ้าท่าโคตรนะตัวก็มาดูกี่คุซิงมักนั่นตัวสุให้ยังคนนะมากี่อารันมาตัวมันสิ่งตัวที่บุกตัวนี่ให้บางกี่ security มันดีเลยกันละสมัยทำสิ่ง